लोइना कापखाइरगा हातोकपा जाबा कुकी टेरोरिस्ट सिंगदुगदी ममित पाव लाउथो जेंगदे होजे होजे सेंट्रल गवर्नमेंट ना होजे सेंट्रल फोर्स ना कुकी सिंगी मथक्तदी वाही अकन बाव हाइदे अदुगा एखोइगे मैतैना लाई खुरंबा लाकदोरिबा लंबीददी रिपीटेशन कांगू मयाम अमगा लोइना स्टेट फोर्स का लोइना अथिंग मपीबगी लेपी इरांग थोलक्तनबगी ओइरंबा याय अदुबु इरांग सगुलैबा कुकी टेरोरिस्ट सिंगी मथक्तदी रिपीट एक्शन कांगूदा लोइना होजी लेबा सेंट्रल गवर्नमेंट करिगी एक्शन लौदरिबनो कुकी टेरोरिस्ट सिंगना थांजिंग चिंथक्तगी मैतै हातकनेनो ओपन मीडिया दा वायरल तौथोरगा चानबा थक्नबा पुखतलगा लेरे हाइना कुकी टेरोरिस्ट सिंगना अदुगुंबा पोस्ट तौरइबा अदुगुंबा कुकी टेरोरिस्ट सिंगदुगदी सेंट्रल गवर्नमेंट ना करिगी कपखाइरगा हाततिरिबनो रिपीट एक्शन कांगू सिंगना करिगी मखोगी मथक्ता एक्शन लौदरिबनो आबा एखोई मैतै एखोइना लाकपा लंबीदा थतना लेदोरिसे करिगिनोबा इरांग थोक्तनबा अदुगदा लंबी थलंबो ओइरंबा जाय अदुदी इरांग सगुलैबा कुकी टेरोरिस्ट सिंगदो हाना लोइसंदरी करिगिनोबा करि कानारिगेबा एखोइना हुजि हुजि इंडिया मनुंगदा लेबगी मैतै एखोइसे असुम नमधरगा थमगे हाइरो इसागी युमदा इसागी इरमदमदा एखोइ लाई खरंबा भावना फंगजलक्त्रगदी एखोइगी मपि मपा लेबे एखोइ करि कानारिगेबा अखोइसे कनानो अखोइसे रिफ्यूजीना एखोइदा मपु साजलागा मरमदम लेत्रबा अदुंबा कुकी टेरोरिस्ट सिंगना मणिपुर चंगजलागा इंडिया से पानगेना होनरेबसिदा इंडिया की लेंगा इंडिया की हुजी लेरिबा प्रेसिडेंट अखोइगी द्रौपदी मुर्मू नतना अखोइगी इंडिया की प्राइम मिनिस्टर लेरिबा असुगुंबा होम मिनिस्टर लेरिबा अखोइ गवर्नर लेरिबा मयाम से करिसु नतेना खल्लगा कुकी सिंगना तौनिंग तौरबदा तुमिना लेरिसे करिगिनोबा कानारिगेबा अखोइसे इंडिया मनुंगदा लेबगी अखोइगी मथक्ता मपि मपा पानबगी अखोइगी हुजिक मथक्ता प्राइम मिनिस्टर लेबगी होम मिनिस्टर लेबगी गवर्नर लेबगी करी कानारिगे इंडिया की करंबा रूल फॉलो तौरिगेबा हुजिक डिस्ट्रिक्ट की मनुंग चंदा लेरिबा क्वाक्ता बाजारदा मसंग यामलाबा रैपिड एक्शन फोर्स सीआरपीएफ मणिपुर पुलिस की पार्सन से ngaraangdagi hauna paisinduna maitai singna thangjing singkadana bagi ngaksenbagi thabak kana chathakre hairi isinaw mayam puna ngasi ki video se haudringa yamangda यामना नुंगाइरबा वीडियो मतेंग हुता हाना येंगमिनगिसी मरुइबा वीडियो हौद्रिंगे मांगदा असिगी वीडियो सिना हाना मियंग तामिनारसिको इबदो थांजेंगना याइफरे अखोइ मैते अथौबा मयामना इबदो थांजेंगी खुबमदु चंगागा हाइकलाकन तंबगी असिगी वीडियो से उरगा अखोइ मयाम याइफरे याइबो वाफम से सि हाइमिनसि अदुदा कुकी मयामदा हाइगदबदि सिंखोंगना नोइ मयाम थतना लेहौरो कुकी नुपी मयाम थतना लेहौरो कुकी टेरोरिस्ट मयाम सिंथक्ता चेंग चानबा थक्ना पुखले काना वायरल तौथोरपनियाबा मनोंगमै मरु साम कापा हातकने अदो वीडियो से अमते येंगो अखोइ मैते अथौबा सिंगना इबदो थांजिंगी खुबमदा चंगुरगा इबदो थांजिंगी चिंग कारुरगा मफम अदुदा लाई खरमपगी वीडियो से अमते येंगथारोको अदो रिपीट एक्शन कांगु मयाम कोक्तादा लेबदो कोता बाजार लेबदो अदो सुम नोइ लेहौरोको अखोइ मैते अथौबा से मैतैनी हौरकनु मैतैने ngasi जबाव तुमिना लेरि हाइनाको असुम याय हाइना लेथोकनु ओंझलप मतमदा करी ओइगने अबदो असि खुदम नियाना येंगो नोइ मयामना क्वेश्चन न लैरगा रिपीट एक्शन कांगू दगी सेंट्रल फोर्स दगी कुकी नुपी फी सेट पियो सेट बियो मयाम दगी कुकी टेररिस्ट हुरान दबो मिनाइ ड्रग्स ताबो करियो मयाम लेना अखो मैते अथौबना इबदो थांजिंगी खुबमदा संगागा हाइका लाकन तंबगी वीडियो से अमता हाना मियंग तामिनरसिना लाइफमिनरसे इबदो थांजिंगना लाइफरे लाइफमिनरसे इबदो थांजिंगना इचना मैम हुजिक हुरानबा अनि फारे हाइरी मैतै की पोसै हुरालंबा कुकी हुरानबा अनि हुजिक फारे हाइरी हाइरिबा पाव से तामिनरसी मोरेदा हुजिक मैतै की युम कयामा कुकी इलीगल इमिग्रेट्स कुकी नार्को टेररिस्ट सिंगना अमांग अता थोगनगिबा मै थादोखिबा अदुगुम कयादुगी मरक्ता चिथा नांदा हौरगा मै चाखौदबा अदुगुम युम लेबा सिंगदुदा चंगागा कुकी सिंगना पोसै नुसे हुरान बतना जिंगा फागा हुरालंबा अदुगुम कुकी निपा अनि हुजिक फारे हाइरी असिगी पाव से तामिनरसिको हुरान बै लीगल इमिग्रेट्स कुकी नार्को टेररिस्ट सिंगना मैतै की पोसै से अदुगी मति हुरालेबसे असिसु अचौबा खुदंग चाबदम अमनी तारासिंग असिदी इलीगल इमिग्रेट्स कुकी नार्को टेररिस्ट सिंगना लीगल नतबा इलीगली थबक क्याम तौरे अबदो मथंग येंगमिनरसिको मोरे द लांजेन खरब मियोइसिंगी युम सिदोक्लगा जिंगा हुरालंबा अनि फारे मे अहम 2000 फोर्स न फारे हाइदे फारब मियोइसिंग अदु मोरे टाउन गी मुंपी खुलदगे खाइमिलेन लुफो सही कुंथ्रागा तरुक अमसों मोरे वार्ड नंबर 9 लांकी सोइदगे बोयपू गांगते सही निफु कवी मकोय अनि नमी लेनद्रब युम सिदोक्लगा जिंगा हुरालंबदगे बीएसएफ की टीम अमना हकथेंगना फगतखिबने मकोयगी मथक्ता लोगे ओइबा थबक सिंग लखनबा मोरे पुलिस स्टेशन दा खुसिनरखरे हाइदे इचनाव मैम
Myanmar donation yaukhare mayamna mateng pangbirakpa adugumba mayamna kapirakpa senpham do Myanmar yauna yaukhare adugi video se yengminarasi makhatana akhoi mateng pangbagi thoram chachari aduna mayamna su mateng soidana pangbirakane bagi thajabasu thamjari ahambagi oina asigi video se yengminarasi chinau singna ahambagi asigi video se namakpanina video se khajitangdi haiba wale aduga mathangi akhoina mateng pangbagi tungda amuka thaktoriba video sidi mayek sengna phajana pari mom channel su panbiro aina haijaki aduga mayamgi mateng dagi mafam simakta mateng pangmangam zabine mafam do adusu soidana mathangi video da hapak chana ba hona jarake tawtabu mafam du da paw phawna base khajitangdi waina mayamna su khangam ngani adu iraga su mayamgi mateng dagi Myanmar yona mafam du makta da juwa ha ba dagi awana ta do lebe chinau singi mafam da aham bagi oina mateng yo khare bagi asigi video se thamjarakpani chinau mayam adudi yengminarasi makhata na su ekoi mateng pangjakhini mayamna soidana mateng pangbirakane bagi thajabasu thamjari Yumudi tare nipan sabal loire. Yumudi sabal loire iche. So manung ge jangkan be adra yuar ha gidana koi. Ajai mobile ke moine dari jangal marak tani. Song taong lom da di jang ba ya da ni na. Kon to ko ya da be jaga lai. Bermalah ibu kamu gini. Isinau singna thabirakpa video ni mateng khajitang pangjabagi matung de isinau singna asigi video se ai yaunaba thabirakpani mayamgi mateng de khudima ngamjabani makhata na isinau singi mateng amuk pangminagi sewa phanji thamjage adudi paw khra yengminarasi paw se loirpagi marakta amukamuk akhoi mateng pangbirakpa ikai khumna matik charba oza amadi akhoi gi ikai khumna jaribi ima khargi mingso haijerake ahamada paw khra hana taminarasi isinau mayam Central government na maitei punamo hat khrasan waina khallibra ba Kuki theory singna huji Thangjing jing thakta maitei hat kan eno open social media da viral tawra bauna leiriba repeat action kangu kaisum tawde leiriba central government kaisum tawde leiriba state akhoi huji Manipuri governor su kaisum tawde maitei punamo sigra sono maitei punamo hat khrasan wai bagi lalong sana bagi motomong da tawri base kari gina ba India manung da huji tawri base kari no Manipur manung da huji tawri base kari no ba maitei mathakta ta oine tena ba action lokhat pi se kari gino Oina torbung mathagi saruk oiriba marjing da su masing yamlabu kuki jogi nupi volunteer singna lambi da phamjinduna maitai singna thangjing karakpa thingbagi khongjang heng yarek tuna jathakhrei hairiba mafam sing asida natana thangjing singi saruk da su khulai matik chana paiba kuki jo terrorist singna thangjing sing mathakta maitai amata sing asida karakpa yaroi kanagumba ahanba karakpa mi aduda nongmai maru sama kap nabagi sem saba loire kuki jo terrorist sing aduna su thangjing sing thakta seng sak puduna aheng yarek tuna maitai sing karakpa ngai Kigane, Kuki Jogi volunteer sing pukning da nung nang ba mo di pakhat pigano haina Kuki terrorist sing aduna social media ke khutang da Kuki Jo volunteer sing bu thauna hapagi video footage sing viral salakhe Hoji Kokta Bazar da repeat action kangu mayam ama maitei singna lakpada thatnaba Thangjing jing chatpada athingwa pinabagi tamakta masing yamlaba repeat action kangu mayam ama hoji state force ko loina leire phajare bhalo asige hena phajaningai leite khubak tumjai gi repeat action kangu central force kangu hoji leiba khoi state force kangu gi tamakta hauraba khubak uphuge sige hena phajaningai leitre maitei gi mathakta onjala landaro maitei gi mathakta kapsallo kuki singna huji tawsaleiba maitei gi mathakta etik mayam kuki singna hoji Manipur thugai bagi chatharaiba loraiba phire mayam kuki singi mathakta di nungmai amatang kapaki dagas amatang kapaki kuki singi mathakta di namit to khajitang mai lauthopaki aba aduga maitai gi mathakta di hatlo maitai punama hatlo khubak jaige India lenga khubak jaige khoi huji leiba Manipur lenga khubak jaige sigai hena phajaningai leitre bhalo Kisingna Kangpopi district ki gamge faida se post hang duna maitai yaubra haiduna gari sing sek tawbagi thabak sa thaba hokre Union Home Minister Amit Shah lamda masida thokleba kalu ki irang ase mahoksa gi punsida hanjilakpa haure haina thongdo khibaga loinana miyamna state ase gi mafam singda maning tamna chatok chasin tawba ya halagani haina lauthokrabasu ngasi phawbada thabakta onthokpa ngamdana leiri jairak asida District ki manung chanda leiriba Kwakta Bazar da masang yamlaba Rapid Action Force CRPF Manipur Police ki parsen se ngarang dagi hauna paisenduna maitai singna Thangjing sing ka dana bagi ngak sen bagi thabak kana chathakre hari aduga ichinaw mayam
hauji hauji Mizoram gi MP na wafam khara thamai Mizoram dasu kuki na aduki matik masing hanjalakpadagi Mizoram dasu awaba kya ma mayok na re hairi Mizoram gi MP na kuki refugee mayam ama hauji Mizoram da leiba punamak loina masa masa ge mafam da han kharowaina wafam tham khare Myanmar dagi lanjena na laiba kuki refugee tana Manipur dagi su lanjena na laiba kuki refugee khudimak ma magi wafam da han kharo hairi Mizoram da yamna pamom tingamba adugumba Mizoram dagi huji kuki refugee jingsu tandorakpa hore sigi pawsu taminarasi ko kaidawni kuki refugee na khoigi asengba saktam na khoi se refugee ne base na khoi na kawroidabani Manipur da na khoi na irang saugatpadagi huji na khoi gi asengba saktam se hojikti malem pummana khange aduni achumba se lotpa yadabani maibu phina kupsanba yabro kuki refugee budi refugee haina mayamna khangdragadi kari haina khangani refugee di refugee na phongdokle Mizoram da sangjapam lawriba Myanmar amasung Manipur gi kuki sing maramda hankhinaba Mizoram gi MP na haikhre Myanmar gi chin state amasung Manipur gi kuki sing lanjelaktuna Mizoram da sangjapam lawduna leiriba miyoi singbo mafam adu da sangjapam lawbugi mahutta maramda handuna lanthengnaru Mizoram gi Rajya Sabha gi MP ke Balal Benana miyam tinba mifam amada phongdokre wafam asi tha sigi 13 da Mizo National Front Workers singi party office aizol da pangthokpa Mizo Hanam Ran gi thoram da phongdokhibani social media da thagana aduga ichinau myam nakana moram da muk aikoina yamna ikai khumna jariba MLA T Robindro na athuba matamda lengak ama semnaba honarani hairi hairiba dumaina tasengmakna lengak ama sembira agadi yamna nongai jagane wafamje sima thamjage hojik isagi iramdamda aikoi laikhroma bhauna yasalaktre aikoi gi MLA minister mayam ama leina ni hojik kuki refugee illegal immigrant singna maite gi mathakta tawreiba India gi mathakta tawreiba sida central government kaisu tawbangamde hojik leiriba Manipur gi lengak nasu kaisu tawbangamde tanja asida aikoi gi hojik MLA obiriba T Robindro na athuba matamda lengak ama semani hariba se adugi matik thagachari aduna haiba wafam sigi matungina yamna ayama matamda lengak ama sembirakane abagi thajabasu thamjari adudi asigi pause taminarsi koi chinau mayam ne haide athuba matamda anoba lengak ama semlagane haina T Robindro na phongdokre Manipur gi phibam asi hojik tapna pagalakpaga loinana athuba matamda anoba lengak ama semlagane haina thanga kendra ge MLA T Robindro na phongdorakle Deccan Herald gi report amada MLA T Robindro na hai Manipur da tangtu leitaba hanjilakna bagi damak meite amasung kuki gi CSO singi marakta peace talks athaba haukhre Manipur da hojik law and order gi phibam pagalakle athuba da Manipur da anoba lengak ama semlagane haibagi thajaba lei meite amasung kuki gi legislature sing athuba da wari saraba yana leire BJP Manipur na lusingba amadi khanba ngamdaba natraga party asigi manungda wakhal manadabagi issue leite unamak amata oina leminari amade apunba Manipur amagi dama confirm sena lepkane haina su mahana makhata na phongdoki haina report asina makhata re aduga ichinau mayam maite yeni hunba numit haina santi gi khongchat ama chatkadori hoji chaliba April sigi tang 13 da kalen gi humni panbada maite yeni hunba numit haina khongchat ama chatkadori sigi pause taminarasi Aklibe April 13 kalen gi humni panba numita mitai yang hunba numit haina thoram pangthok loina numit asida wangkai thambal khongda leiba maitai sanglen digi haying khongbal upong yumpham da leiba lining thau sanamai temple phawa ing tapagi pauzal pu khongsat amas kani haribe numit asida lanai amadi group amata lambi thingmala singbu khongjang sangsin bigano haidi lining thau adu echinau mem nakana moramdana Susanpur da hauji Susanpur da saram chatse adugi matik chatle haibada maitei gi mathakta landa batana tana makhoi kuki singi pikliba angang sing phauda karam haina mihat thina hatle base asigi pawsu taminarasi saram chatpa kuki illegal immigrants kuki narco terrorists na Susanpur da hauji karamba phibamda sagi li chatle base pawse taraga khangminarasi CC Puda numit kuntra ka marini ki manungda nupi masa ahum ikai khumnaba manghan biraba matungda ani hatopi khre haide mamang tha March 8 dagi ngarang phawbada Susanpur district ki tongan ba mafam ahum da pikliba nupi masa ahum matang ikai khumnaba manghan bibaga loinana nupi masa ahum asigi manungda ani buna hatopi ki ba thodok sing thoksilakpana May 3 2023 dagi chatharaki ba Manipur ki tamthiraba lan asigi horakpam oideba Susanpur district ta haujik lan gi thodok sing thorak tabadagi sahi nauri bini pumsa sing on sinduna nupi oibigi ikai khumnaba manghan biba amasung hatok pibarom da mai on silaklabra haibagi wahang hangnarakle aduga ichinau mayam video sigi marak thalaga
Myanmar awa ana tadron le beisinaw singine ana mateng pangbirakpa ikai khumnazaraba ikai khumnazarabi oza kharagi ming lakharake amamaktada thangmaibal sinam leikai imoinu nupi lupna lupa lising manga hauji awa ana tadron leiba Myanmar gi maite ichinaw singine haina lupa lising manga mateng pangbirai haingai ta thagachari ima mayambusu matam kuina mayam gi asum mateng pangba ngamba ubiu haina ima mayang ya phamda pari mom channel gi mai degi ikok nonjari mathang asina amuk ahong sangbam vidya sana devi na lupa chamnga ichinaw singine mateng pangbirai kwak sipaida yum panjei haire haingai ta thagat pa phongdok chari mathang asina amuk cycle road tagi ni tingkhu maning laikai degi nasikpham sakhina lupa chamnga mateng pangbirai haningai ta thagat pa phongdok chari hojiki sempham thabi reibase ekhogi pabung se sehi so duki matik chatle pabung sina sen se kapati haitaba aduga mathang dukan amada muk chatlaga sen kapham thiraga aduga sen se kapirakpani akhogi imaboki mingda kapirakpani haningai ta pabung su thagat pa phongdok chari thang asina amuk thamna pokpi moirangdagi pi promo debina lupa lising ama mateng pangbirai haningai ta thagat pa phongdok chari mathang asina amuk wangkhai kaithel asang bidagi athokpam vidyalakshmi na lupa chamnga mateng pangbirai haningai ta thagat pa phongdok chari mathang asina amuk silchar bonterapur dagi rita rani blocks na lupa chamnga mateng pangbirai haningai ta thagat pa phongdok chari mayam nasu hairiba inaw rita rani blocks gi channel se chu changbi daga inaw gi support khara tawbina ba hamayang ya phamda request tawjari mathang asina amuk wangjing khunau maning leirak tagi nungsibi self help group na lupa chamnga mateng pangbirai haningai ta thagat pa phongdok chari mathang asina amuk athokpam mayai leikai thobal dagi leyapokpham chawbana lupa chani mateng pangbirai ahamba su lupa chamnga mateng pangbira khare haningai ta thagat pa phongdok chari mathang asina amuk RK Ulfra Devi amadi RK Onisimus na lupa lising ama nongwaibung Imphal East tagi mateng pangbirai haningai ta thagat pa phongdok chari mathang asina amuk khangem gobinna lupa lising ama mateng pangbirai mathang asina amuk thaunaujam borjendro top makha lekai dagi lupa chamnga mateng pangbirai ahamba dasu akhoi khunga poisinaw singine na mateng pangbi khiba lei khare haningai ta thagat pa phongdok chari asina amuk mayang Imphal wangkhem leikai ani longbi dagi khaidem ibo choba singana lupa chamnga mateng pangbirai haningai ta thagat pa phongdok chari mayam puna mapu mayam nasu makha tana mateng pangbirakani abegi thajabasu thamjari ekhoi huji Myanmar da jua ha khibadagi awana tadon leiba isinaw singe phamda ekhoina angam mateng pangminasi mafam aduda adugi mati khudong sade awabada awawa mayok na hebese mayam punamang nasu khangnari bani yum kai hujik leitere chanaba thaknaba leite setnaba chanaba leite hidak langthak leite mafam aduda kanagumba manatasu mateng pangbirakpa leite ekhoi meitei singda mateng phangde abegi pausu mayamna loina phangamani aduna hojik leiriba isinaw singna angam mateng hajatang pangjan minaraga Myanmar da awana taduna juha habadagi awawa mayok na riba ichinaw singe phamda ekhoina angam mateng khajitang pangjan minasi to ichinaw mayam makha ta pauso amuk taminarasi Kuki singi bunker tak thopaga loinana su handokadabani haina Eastern Liangwai Naga Chip Association na phungdorakre Kuki militant singna ain kaina sajiliba structure sing barricade sing massive camp sing thugaibaga loinana Manipur da santi hanjalakna honabada security force na mathauni thina tawba ngamnaba su agreement handoknaba Eastern Liangwai Naga Chip Chairman Association ELNCA na lengak taksilagle ELNCA na thadrokpu cheroramada thasigi mangada konsakol da chathakiba attack akana da condemn tawbaga loinana masigi asumba wild fanghanaba amade Manipur da tangdulai taba porokpaga loinana yelhaumi singi hak kanjaba ngamnaba wafam sing thamlakpaga loinana masibu lengakna thabak poina athuba matamda pangthokpina batakselagle ELCA gi maikaidagi konsakul thodokta victim oiraba singi asumba wild fanghanbaga loinana jenaba miyoi singi mathakta loge makhada chapchaba cherak piyu ain kaina sajilakpa structure sing barricade sing bunker sing amade massive camp sing thugaibaga loinana
region asida operate tawriba kuki militant sing khulai thadok halu yellow minaga singi punsi amadi lanthung ngaknaba naga tariba mafam singda police outpost sing hangdok piyo haide loinana security force sing na mapung phana mathau tawduna lamdam asida ing tapa madi democratic order hanjinba ngamnaba lainga ki suspension of operations su agreement sign tawnakiba adu handu amadi konsa khulgi leiriba issue ase athuba matamda warosin ama poraknaba lainga na thabak lokhat piyo haina takselakle cherola sina makha taraduna wifi community amadi atai perpetrator singna lamkhop sinaba toina satharakle bahingsa gi thawong kaya asibu ELNCA na makha tana yengduna leithokloi makoina tawrakliba thawrang ase yellow minaga singbu kosilaklaga mamai thangda aikhoibu isagi iramda masidagi tan thoraknabagi aronba thawrang amani haina su phongdorakle amaromda konsa khul isugi matangda yang kuki na phongdokiba wafam kanna yaningdabaga loinana kukijo intellectual council na phongdokiba wafam amabusu kanna yaningdaba phongdorakle kukijo intellectual council na cherolamada puwaribu lana semjan sajinduna sadar hilda leiriba kuki village sing kumjan 1911 da survey tawki haina phongdokiba laibak thibane khangjingadaba asengba wafam di sadar hill saibasi kumja 1947 ki May 22 phawba leiramde masimak na makoina claim tawriba wafam adu puwari semjinba amadi aranbani haina taksare haina su phongdorakle foothill naga Amit Shah machin thibane wafam thame Amit Shah na Manipur da irang loi khare haina parliament na thangba wafam ase machin thibane na athobana phongdore adudi pause taminare si ko ichinau mayam Amit Shah na Manipur gi irang loide haide basi machin thibane haina athobana phongdokre Manipur da tholiba sahi ani phajilaglaba irang ase loisenkhre Manipur da ingtapa hanjilagle haina Union Home Minister Amit Shah na parliament amadi parliament ki wangmada phongdokiba wafam ase machin thibane haina kokomi gi convener khuraijam athobana phongdorokle wafam ase ngarang khumbong bazar da kokomi amadi Imphal West Sporting Club ani na punna sinduna pangthokiba Manipur gi irang ase gi warosin purapa yaba thabak amata India lengak na tawdana leiriba asida miyam ki oiba sabsaba phirep ama lominana ba pandam da miyam ki wakhal taminaba ki mifam da pawmi singna hangba wahangi pa khompiruduna phongdokhibane mahana makhata na hai Manipur da hojik nomai ka pa leple haiduna Manipur gi irang asi loide haibi yaroi national highway sing da maitai sing na ngasi phawba maning tamna chatpa ngamdre maitai gi laifam sing da maning tamna lai khuramba sangba ngamdre asigamba phiba masida Manipur gi irang loide haina Union Home Minister na matau karam na hairibano irang loide haiduna India lenga ki lusingba maroina Home Minister na tatana India amadi malem gi miyam da minam duna leiri hojik nomai ka pa lebli basi su kanana kari gi damak lephalli bano haibasi miyam punna khangbinaba mathau tai ngasi pangthokleba mefam asi pangthoktrngai mamangda Manipur gi mafam kaya da leiriba local body sing amadi maira paibi lusingba sing unaduna mefam pangthokpa laikre makha satharapa oina lekai gi lusingba sing yawba miyam gi mefam sing pangthokpa horakpane asumna irang asigi nungda leiriba wari sing miyam punna khangminaraba matungda miyam gi oiba sabsaba phirep ama lominana bagidama lominagadobani haina phongdokhe kuki ichinau mayam kuki singna thangjing chingkhong da maitai sing sing karak tanama phamjan khare bado adugi pause mapum phana taminare si ko ichinau mayam Thangjing sing karak tanaba kuki singna chingkhong da phamjin khre mitai sing kadanaba security na kwakta da that khre haide mitai sing na thangjing sing kaduna lai khuromgani haiba pau sandokibabu thengnanabani haiduna tongan mafamdagi lakpa masing yamlaba kuki sing na thangjing sing karaktana ba singkhong da phamjinduna khongjang sangsin khre amaromdana Bisnupur district ki manung channa leiriba kwakta bazar da masing yamlaba rapid action force CRPF Manipur police ki parsen sing ngarangdagi hauna paisinduna maitai sing na thangjing sing kadana bagi ngaksen bagi thabak kana sathakre hairi lamdam asigi umanglai singbu yengsen bagi thabak tawriba ukal arambai Tengol amadi tongan ba luk kayana thangjing amasung kaubru sing da lai khuromba satkani hai khraba matung kuki gi tongan ba luk kayana thasi gi mapanda thangjing amasung kaubru sing karakpa yaroi haina print and electronic media gi mamang da phongdokhi ba lai khrabane madugi makha tarako oina tongan ba kuki jo phuruki volunteer sing na Sursanpur district da lairiba lup sing asigi mioi kaya makhong mari panba makhong ani panba gari na singbada masing yamlaba nupi volunteer kya thangjing sing khong tana honjilakpa gi thabak ngarang dagi hauna satha khre haidi masing yamlaba nupi sing aduna thangjing singkhong oiriba kwakta ga hek
हेक ताइनब सुरसानपुर पुलिस स्टेशन की मनुक चनबा कुकी नदी फोलजांग खुलने हाइन थोलिब लंबी मयाय मक्तद फमजिंदुना मैतै सिंह थांजिंग काब थेंख्रे खोंजंग अदुद सरुक यारिबा एन जालेन फाइ के जेसी की चेयरमैन हेलेन थांग वाईफाई नसु माइक पाइदुना खोंजंग अदुद सरुक यारिबा कुकी जोगी वॉलंटियर सिंहदा मैतै सिंहना थांजिंग सिंह कारक्तनबगी मखा ताबा प्रोटेस्ट सिंह हेना कन्ना सथरके थांजिंग सिंह तक्ता खुलाई मतिक चाना पाइबा कुकी जो टेररिस्ट सिंहना मैतै सिंहदा कायहौबा ओइना सलाई तरेट की फिराल खोंपांग नेटपा अमदी काउबगी वीडियो फुटेज सिंह सोशल मीडिया दा थगनरके खोंजंग असिगे सरुक अमा ओइना तोरबुंग मथगी सरुक ओइरिबा मार्जिंग दसु मसिंग यामलबु कुकी जोगी नुपी वॉलंटियर सिंहना लंबी दा फमजिंदुना मैतै सिंहना थांजिंग कारकपा थिंगबगी खोंजंग हयिंग यारेक्तुना जथखरे हारिबा मफम सिंह असिदा नतना थांजिंग सिंह की सरुक दसु खुलाई मतिक चाना पाइबा कुकी जो टेररिस्ट सिंह थांजिंग सिंह मथक्ता मैतै अमत सिंह असिदा कारकपा यारोय कनागुंबा अहानबा कारकपा मी अदुदा नोंमै मरु चामा कापनबगी सेम साबा लोइरे कुकी जो टेररिस्ट सिंह अदुनासु थांजिंग सिंह थक्ता सेंग साक पुदुना अहिंग यारेक्तुना मैतै सिंह कारकपा ngaikigane कुकी जोगी वॉलंटियर सिंह पुकनिंगदा नुंगनांगबा मदि पखतपिगनो हाइना कुकी टेररिस्ट सिंह अदुना सोशल मीडिया के खुथांगदा कुकी जो वॉलंटियर सिंह बु थौना हापगी वीडियो फुटेज सिंह वायरल चलखे नुपी मसा पारी मोम चैनल ना ngasi thamjariwa ofam asida asoiran yaukhiba kya lerega so ngakpi waina pari mom channel sibu yengbiriba mayam puno ke afam da pari mom channel na ikok nonjari ngasi gidi video se matang asiga loisenjarege video siga asoiran yaukharga so ngakpi waina amuka so hana pari mom channel na yengbiriba mayam puno ke afam da ikok nonjari kangli pakna yai phare ibudo pakhang mana yai phare